ꯃꯌꯥꯝꯕꯨ ꯑꯍꯟꯅꯃꯛꯇꯗ ꯋꯥꯔꯤꯅ ꯆꯣꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤꯗ ꯁꯣꯁꯣꯕꯤ ꯋꯥꯔꯤꯒꯤ ꯃꯈꯥ ꯇꯥꯕ ꯇꯥꯡꯀꯛ ꯉꯔꯥꯡ ꯅꯍꯥꯟꯒꯗꯤ ꯌꯨꯝꯗ ꯊꯕꯛ ꯈꯔ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯍꯥꯞꯈꯤꯗꯕꯅꯤ ꯉꯁꯤꯗꯤ ꯋꯥꯔꯤꯁꯤ ꯈꯔ ꯁꯥꯡꯅ ꯄꯥꯅꯕ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯖꯔꯤ ꯇꯥꯕꯤꯔꯁꯤ ꯁꯣꯁꯣꯕꯤꯒꯤ ꯃꯈꯥ ꯇꯥꯕ ꯇꯥꯡꯀꯛ ꯅꯍꯥꯟꯒꯤ ꯇꯥꯡꯀꯛ ꯑꯗꯨꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗꯅꯤ ꯁꯣꯁꯣꯕꯤ ꯃꯥꯒꯤ ꯃꯁꯥꯗꯣ ꯂꯦꯡꯕ ꯌꯥꯍꯟꯈꯤꯗ꯭ꯔꯕꯅꯤ ꯑꯃꯥꯏꯕ ꯂꯨꯀꯦꯒꯤ ꯐꯠꯇꯕ ꯊꯧꯁꯤꯟ ꯀꯌꯥ ꯑꯗꯨꯅ ꯂꯦꯡꯍꯟꯗꯕꯅꯤ ꯃꯥꯅ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯃꯥꯒ ꯍꯥꯟꯅ ꯇꯣꯏꯅ ꯁꯥꯟꯅꯕꯤꯅꯕ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯁꯣꯁꯣꯕꯤꯗ ꯁꯥꯟꯅꯕ ꯌꯥꯎꯅꯕ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯁꯣꯁꯣꯕꯤꯅ ꯃꯈꯣꯏꯅ ꯁꯥꯟꯅꯕꯗꯣ ꯌꯥꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯅꯈꯣꯏ ꯁꯥꯟꯅꯧ ꯃꯥ ꯑꯗꯨꯝ ꯂꯥꯞꯅ ꯐꯝꯂꯒ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯌꯥꯎꯁꯤꯜꯂꯛꯈꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯁꯣꯁꯣꯕꯤꯕꯨ ꯎꯕꯗ ꯃꯥꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯈꯥꯅ ꯈꯥꯅ ꯌꯦꯡꯉꯤ ꯁꯣꯁꯣꯕꯤꯁꯨ ꯃꯈꯣꯏꯅ ꯁꯥꯟꯅꯕꯗ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯁꯛꯇꯝ ꯑꯃꯈꯛ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯃꯥꯅꯁꯨ ꯎꯔꯨꯕꯅꯤ ꯃꯥꯅꯁꯨ ꯍꯦꯛ ꯈꯪꯂꯨꯕꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯈꯤ ꯃꯈꯣꯏ ꯑꯅꯤ ꯃꯤꯆꯥꯅꯈꯤ ꯁꯛꯇꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯊꯕꯛ ꯈꯔ ꯇꯧꯔꯛꯀꯗꯣꯔꯦ ꯁꯣꯁꯣꯕꯤꯗꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯥꯒꯤ ꯃꯁꯥꯗ ꯄꯥꯈꯠꯄ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯂꯦꯡꯕ ꯉꯝꯕ ꯃꯇꯝ ꯅꯠꯇꯦ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯆꯤꯡꯅꯕꯁꯤꯅ ꯁꯛꯇꯝ ꯑꯗꯨꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯈꯨꯗꯤꯡꯃꯛ ꯁꯣꯁꯣꯕꯤꯅ ꯃꯤꯐꯝ ꯍꯣꯡꯗꯕ ꯃꯈꯩ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯁꯣꯁꯣꯕꯤꯅ ꯑꯗꯨꯝꯅ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯜꯂꯤꯕꯁꯤꯅ ꯃꯈꯣꯏꯅ ꯁꯨꯝ ꯁꯥꯟꯅꯔꯝꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯗ ꯍꯥꯟꯅ ꯃꯥꯅ ꯍꯧꯔꯛꯄꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯁꯥꯟꯅꯃꯤꯟꯅꯕꯗꯒꯤ ꯈꯣꯡꯆꯦꯞ ꯍꯥꯏꯕꯅꯤ ꯈꯣꯡꯆꯦꯞ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯣ ꯎꯞꯊꯨꯗꯨꯅ ꯇꯨꯔꯝꯃꯤ ꯃꯥꯒꯤ ꯇꯨꯕꯗꯨ ꯎꯕꯗ ꯁꯣꯁꯣꯕꯤ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯁꯤꯗ ꯈꯣꯡꯆꯦꯞ ꯍꯥꯏꯔꯤꯕ ꯁꯛꯇꯝ ꯑꯁꯤꯅꯁꯨ ꯁꯣꯁꯣꯕꯤꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄꯁꯦ ꯃꯥꯅ ꯎꯕꯅꯤꯅ ꯃꯍꯥꯛꯅ ꯀꯔꯦꯝꯅꯕꯒꯤ ꯃꯇꯧ ꯑꯃꯗꯤ ꯌꯦꯡꯉꯤ ꯇꯨꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯈꯣꯡꯆꯦꯞ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅꯗꯤ ꯃꯥꯅ ꯍꯥꯏ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯁꯥꯟꯅꯕ ꯍꯧꯔꯔꯦ ꯃꯈꯣꯏ ꯃꯁꯦꯟ ꯃꯊꯪ ꯃꯊꯪ ꯁꯥꯟꯅꯕꯗ ꯃꯈꯣꯏ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯁꯣꯛꯍꯟꯅꯕ ꯂꯣꯏꯅ ꯋꯥꯍꯟꯅꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯧꯔꯛꯏ ꯃꯈꯣꯏꯒꯤ ꯁꯥꯟꯅꯕꯁꯦ ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯏꯇꯥ ꯇꯥꯔꯛꯇ꯭ꯔꯦ ꯁꯣꯛꯄ ꯄꯟꯕꯅꯆꯤꯡꯕ ꯌꯥꯎꯅꯕ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤ ꯁꯣꯁꯣꯕꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ ꯃꯥꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯧꯔꯝꯃꯤ ꯀꯧꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ ꯁꯣꯁꯣꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯅꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯜꯂꯤꯕ ꯁꯛꯇꯝ ꯑꯗꯨꯃꯛꯁꯨ ꯆꯦꯟꯁꯤꯜꯂꯛꯈꯤ ꯃꯈꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯁꯨ ꯌꯥꯎꯔꯕꯅꯤꯅ ꯁꯣꯁꯣꯕꯤꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯃꯥꯅ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯨ ꯌꯥꯎꯔꯕꯅꯤꯅ ꯁꯣꯁꯣꯕꯤ ꯋꯥ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯌꯥꯝꯅ ꯉꯛꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯃꯥꯅ ꯀꯤꯔꯨ ꯀꯤꯔꯨ ꯌꯦꯡꯉꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯇꯩ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯎꯍꯟꯗꯅ ꯈꯪꯍꯟꯗꯅ ꯃꯥꯅ ꯂꯣꯟ ꯂꯣꯟ ꯑꯃꯨꯛ ꯁꯣꯁꯣꯕꯤꯕꯨ ꯎꯁꯤꯠꯇꯕꯒꯤ ꯌꯥꯝꯅ ꯀꯔꯦꯝꯅꯕꯒꯤ ꯃꯇꯧ ꯑꯃꯗ ꯃꯥꯅ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯤ ꯁꯣꯁꯣꯕꯤꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯧꯁꯤꯜꯂꯨꯕ ꯇꯥꯔꯕꯁꯨ ꯀꯩꯁꯨꯝ ꯅꯠꯇꯦ ꯐꯖꯅ ꯁꯥꯟꯅꯧ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯅꯕ ꯆꯪꯈꯤꯕ ꯃꯇꯝꯗꯅꯤ ꯁꯣꯝꯗ ꯇꯨꯡ ꯏꯊꯪ ꯊꯪꯍꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯣꯁꯣꯕꯤꯕꯨ ꯌꯦꯡꯗꯨꯅ ꯈꯨꯗꯣꯝꯕꯤ ꯐꯥꯎꯕ ꯎꯠꯇꯨꯅ ꯅꯪ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯀꯅꯨ ꯃꯁꯤꯗ ꯅꯪꯒꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯄꯒꯤ ꯅꯊꯧ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯇꯧ ꯑꯃ ꯇꯧꯔꯝꯃꯤ ꯁꯣꯁꯣꯕꯤꯁꯦ ꯂꯦꯡꯕ ꯉꯝꯗꯕꯅꯤꯅ ꯅꯪꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯃꯇꯧꯅꯤ ꯁꯛꯇꯝ ꯑꯁꯤꯅ ꯎꯠꯂꯤꯕ ꯁꯣꯁꯣꯕꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯁꯥꯟꯅꯕ ꯌꯥꯎꯔꯤꯕ ꯇꯝꯊꯤꯔꯕ ꯅꯨꯄꯥ ꯃꯆꯥꯒꯤ ꯁꯛꯇꯝ ꯑꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯋꯥꯍꯜꯂꯝꯃꯤ ꯇꯨꯍꯟꯕ ꯈꯪꯗꯦ ꯁꯣꯛꯍꯟꯕ ꯈꯪꯗꯦ ꯌꯥꯝꯅ ꯇꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯇꯣꯏꯅ ꯇꯧꯔꯛꯂꯕꯅꯤꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯈꯨꯠ ꯊꯥꯅꯕ ꯐꯨꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯑꯃꯗꯨꯗꯤ ꯂꯥꯏꯒꯤ ꯃꯁꯛꯅꯤ ꯃꯈꯣꯏꯅ ꯈꯨꯠ ꯊꯥꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯪꯂꯨꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏꯕꯨ ꯍꯟꯗꯅ ꯐꯨꯔꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯦ ꯈꯨꯠ ꯍꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯤꯠꯇ ꯎꯔꯤꯕ ꯁꯥꯟꯅꯕ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯁꯨ ꯃꯃꯥꯡ ꯂꯩꯔꯛꯀꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯁꯛꯇꯝꯅꯤ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯒꯤ ꯁꯛꯇꯝ ꯅꯠꯇꯦ ꯃꯃꯥꯡ ꯂꯩꯔꯛꯇ ꯂꯩꯕ ꯅꯨꯄꯥ ꯃꯆꯥꯁꯦ ꯇꯣꯏꯅꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯔꯛ ꯃꯔꯛꯇ ꯁꯥꯟꯅꯕ ꯌꯥꯎꯕꯅꯤ ꯑꯗꯨꯕు ꯉꯁꯤꯗꯤ ꯃꯥꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯅꯩꯕ ꯑꯃꯗꯤ ꯋꯥꯍꯟꯕ ꯁꯣꯛꯄ ꯀꯌꯥ ꯑꯃ ꯇꯧꯕꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤꯁꯨ ꯄꯦꯟꯗꯕꯗꯒꯤ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯅꯕ ꯈꯨꯠ ꯍꯟꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯏꯁꯥꯅ ꯏꯁꯥ ꯋꯥꯖꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯨꯕ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯂꯣꯏꯅ ꯐꯨꯕꯤꯔꯝꯃꯤ ꯂꯣꯏꯅ ꯁꯣꯛꯍꯜꯂꯝꯃꯤ ꯄꯦꯟꯗ꯭ꯔꯕ ꯈꯔ ꯆꯥꯎꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯑꯗꯨꯝꯅ ꯑꯇꯣꯞꯄ ꯑꯃꯗ ꯐꯨꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ
ꯃꯅꯥꯛꯇ ꯇꯥꯕ ꯂꯩꯇꯨꯝ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯩꯇꯨꯝ ꯑꯗꯨꯅ ꯍꯦꯛ ꯊꯣꯝꯂꯨꯕꯅꯤ ꯂꯩꯇꯨꯝꯗꯨꯅ ꯍꯦꯛ ꯊꯣꯝꯂꯨꯕꯗꯒꯤꯅꯤ ꯍꯧꯖꯤꯛꯀꯤ ꯂꯥꯏꯅ ꯑꯣꯜꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯦ ꯌꯥꯝꯅ ꯁꯥꯎꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯨꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯃꯥꯏ ꯊꯛꯇ ꯃꯈꯣꯏꯗꯤ ꯆꯞꯇꯨꯅ ꯅꯝꯈꯤꯕꯁꯦ ꯃꯈꯣꯏ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯄꯨꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯨꯗꯤ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯕꯅꯤ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯦ ꯃꯅꯥꯛꯁꯤꯗ ꯃꯈꯣꯏ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯁꯣꯁꯣꯕꯤꯗꯤ ꯎꯔꯤꯕꯅꯤ ꯁꯣꯁꯣꯕꯤꯁꯨ ꯀꯔꯤ ꯇꯧꯒꯅꯤ ꯃꯍꯥꯛ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯨꯗꯤ ꯅꯝꯁꯤꯜꯂꯒ ꯊꯝꯕꯗ ꯁꯣꯔ ꯍꯣꯟꯕ ꯌꯥꯝꯅ ꯋꯥꯔꯦ ꯁꯣꯔ ꯍꯣꯟꯕ ꯋꯥꯕꯅ ꯃꯥꯁꯦ ꯈꯞꯆꯤꯡ ꯆꯤꯡꯂꯛꯏ ꯁꯣꯔ ꯇꯠꯀꯗꯕꯒꯤ ꯃꯇꯧ ꯑꯃ ꯇꯧꯔꯛꯏ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯣꯁꯣꯕꯤ ꯃꯇꯦꯡ ꯄꯥꯡꯗꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯂꯥꯞꯅ ꯐꯝꯂꯝꯕ ꯇꯥꯔꯕꯁꯨ ꯆꯣꯡꯗꯨꯅ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯛꯏ ꯑꯗꯨꯒ ꯁꯣꯁꯣꯕꯤꯅ ꯀꯣꯛꯅ ꯋꯥꯏꯕꯅꯤ ꯀꯣꯛꯅ ꯋꯥꯏꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥꯗꯣ ꯈꯔ ꯂꯥꯞꯅ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯁꯣꯁꯣꯕꯤꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯣꯁꯣꯕꯤꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯁꯣꯁꯣꯕꯤꯕꯨ ꯎꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯇꯥ ꯁꯣꯁꯣꯕꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯗ ꯀꯔꯟ ꯇꯥꯗꯨꯅ ꯑꯩꯈꯣꯏꯗ ꯐꯨꯔꯤꯕ ꯑꯩꯈꯣꯏꯗ ꯈꯨꯠ ꯊꯥꯔꯤꯕ ꯃꯁꯦ ꯐꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯁꯣꯕꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗ ꯃꯥꯒꯤ ꯃꯃꯤꯠ ꯑꯁꯤ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯁꯣꯁꯣꯕꯤꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯏꯟꯊꯨꯈꯤꯔꯝꯃꯤ ꯁꯣꯁꯣꯕꯤ ꯃꯈꯨꯠꯁꯨ ꯃꯈꯣꯡꯁꯨ ꯂꯦꯡꯕ ꯉꯝꯗꯕꯅꯤꯅ ꯏꯟꯅ ꯃꯇꯝꯗ ꯑꯗꯨꯃꯛ ꯇꯨꯔꯝꯃꯤ ꯁꯣꯁꯣꯕꯤ ꯇꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯃꯅꯤ ꯆꯪꯂꯛꯇꯨꯅ ꯁꯣꯁꯣꯕꯤꯕꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ ꯁꯣꯁꯣꯕꯤ ꯆꯤꯡꯈꯠꯂꯤ ꯆꯤꯡꯈꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯎꯁꯤꯠꯇꯗꯨꯅ ꯑꯗꯨꯝ ꯁꯣꯁꯣꯕꯤꯕꯨ ꯏꯟꯊꯨꯔꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯁꯣꯁꯣꯕꯤꯅ ꯍꯧꯒꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯏꯟꯊꯨꯕꯗ ꯁꯣꯁꯣꯕꯤ ꯍꯟꯗꯛꯇꯤ ꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯏ ꯃꯥꯅ ꯁꯥꯎꯅ ꯌꯦꯡꯉꯤ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯒꯤ ꯏꯟꯊꯨꯕꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯁꯣꯁꯣꯕꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯥꯒꯤ ꯐꯥꯖꯤꯜꯂꯤꯕꯁꯦ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯉꯝꯗꯦ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯁꯣꯁꯣꯕꯤꯗ ꯑꯗꯨꯝꯅ ꯇꯣꯏꯅ ꯏꯟꯊꯨꯕꯗ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯆꯪꯗꯨꯅ ꯏꯟꯅꯕ ꯑꯃꯗꯤ ꯆꯪꯂꯛꯇꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯅꯨꯄꯥ ꯃꯆꯥꯅꯤ ꯃꯈꯣꯏꯅ ꯐꯅ ꯏꯜꯂꯕꯁꯨ ꯀꯔꯤꯃꯠꯇ ꯉꯝꯗꯦ ꯃꯥꯅ ꯍꯟꯗꯅ ꯏꯜꯂꯛꯄꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇꯨꯔꯝꯃꯤ ꯑꯁꯨꯝꯅ ꯐꯖꯅ ꯇꯝꯊꯤꯅ ꯂꯥꯛꯅꯕꯒꯤ ꯃꯇꯧ ꯑꯃ ꯑꯣꯏꯔꯛꯂꯦ ꯁꯥꯎꯕꯗ ꯍꯦꯜꯂꯕ ꯁꯣꯁꯣꯕꯤ ꯑꯁꯣꯝꯗ ꯁꯛꯇꯝ ꯑꯗꯨꯅ ꯑꯣꯜꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯆꯥ ꯑꯃꯗ ꯈꯨꯠꯅ ꯀꯟꯅ ꯊꯥꯗꯨꯅ ꯐꯨꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯁꯣꯁꯣꯕꯤꯅ ꯑꯗꯨꯒ ꯅꯥꯡꯒꯜꯃꯛꯇꯗ ꯃꯥꯒꯤ ꯃꯀꯣꯛꯅ ꯌꯥꯝꯅ ꯇꯝꯊꯤꯕꯒꯤ ꯃꯇꯧ ꯑꯃꯗ ꯋꯥꯏꯈꯤꯕꯅꯤ ꯃꯈꯣꯡ ꯃꯈꯨꯠ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯇꯥꯔꯕꯁꯨ ꯃꯍꯩ ꯍꯩꯕ ꯁꯣꯁꯣꯕꯤꯅꯤ ꯃꯥꯅ ꯑꯗꯨꯝꯅ ꯋꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥꯗꯣ ꯈꯔ ꯂꯥꯞꯇꯛꯅ ꯊꯦꯛꯇꯣꯛꯂꯒ ꯇꯥꯈꯤꯔꯝꯃꯤ ꯊꯦꯛꯇꯣꯛꯂꯒ ꯇꯥꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝ ꯃꯔꯤ ꯑꯃꯗꯤ ꯍꯔꯥꯎꯔꯝꯃꯤ ꯀꯔꯤꯒꯤ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏꯗ ꯂꯥꯛꯅꯕ ꯐꯨꯕ ꯆꯩꯕ ꯀꯌా ꯑꯃ ꯇꯧꯕꯗꯨꯒꯤ ꯈꯪꯕ꯭ꯔꯥ ꯅꯪꯁꯨ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯅꯤ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯋꯥꯏꯔꯝꯂꯒ ꯁꯣꯁꯣꯕꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯆꯣꯡꯗꯨꯅ ꯃꯥꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯕꯅꯤ ꯃꯥꯅ ꯁꯨꯝꯅ ꯆꯣꯡꯗꯨꯅ ꯆꯦꯟꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯊꯦꯛꯇꯣꯛꯂꯒ ꯇꯥꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯁꯣꯁꯣꯕꯤꯅ ꯆꯣꯡꯗꯨꯅ ꯆꯦꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯥꯅ ꯇꯥꯜꯂꯝꯃꯤ ꯁꯣꯁꯣꯕꯤꯅ ꯆꯣꯡꯗꯨꯅ ꯆꯦꯜꯂꯤꯕꯁꯦ ꯍꯧꯖꯤꯛ ꯃꯥꯅ ꯑꯔꯣꯟꯕ ꯊꯕꯛ ꯑꯃ ꯇꯧꯒꯗꯣꯔꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯇꯩꯗ ꯎꯍꯟꯅꯤꯡꯗꯕꯗꯒꯤ ꯃꯥꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯆꯣꯡꯗꯨꯅ ꯆꯦꯟꯕꯅꯤ ꯑꯁꯨꯝꯅ ꯂꯧꯕꯨꯛ ꯑꯁꯤꯒꯤ ꯑꯁꯣꯝ ꯃꯇꯥꯏꯔꯣꯝꯗ ꯑꯗꯨꯝ ꯆꯣꯡꯗꯨꯅ ꯆꯦꯟꯈꯤꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅꯁꯨ ꯃꯥꯅ ꯆꯣꯡꯂꯤꯕꯗꯨꯒꯤ ꯃꯥꯡꯃꯛꯇ ꯊꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯅ ꯌꯥꯝꯅ ꯌꯥꯅ ꯇꯥꯜꯂꯝꯃꯤ ꯑꯗꯨꯒꯗꯤ ꯃꯇꯥꯏ ꯃꯔꯨꯝ ꯑꯃꯗ ꯁꯣꯁꯣꯕꯤ ꯂꯣꯠꯈꯤꯔꯝꯃꯤ ꯂꯣꯠꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯁꯨ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯁꯣꯝꯗꯗꯤ ꯅꯨꯄꯥ ꯃꯆꯥ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯑꯗꯨ ꯂꯩꯍꯧꯔꯤꯕꯅꯤ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯉꯛꯇꯨꯅ ꯌꯦꯡꯉꯤ ꯉꯥꯏꯍꯥꯛꯇꯪ ꯐꯥꯎꯕꯗꯤ ꯑꯁꯣꯝ ꯃꯇꯥꯏ ꯑꯃꯗ ꯂꯣꯠꯈꯤꯕ ꯃꯥꯡꯈꯤꯕ ꯑꯅꯤꯗꯣ ꯊꯣꯛꯂꯛꯇ꯭ꯔꯦ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯄꯥꯈꯠꯇꯨꯅ ꯀꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯑꯅꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯇꯝꯊꯤꯔꯕ ꯁꯥꯊꯤꯔꯕ ꯁꯛꯇꯝ ꯑꯃꯒꯤ ꯃꯇꯧꯅꯤ ꯁꯣꯁꯣꯕꯤꯅ ꯎꯠꯂꯛꯂꯤꯕ ꯑꯃꯥꯏꯕ ꯂꯨꯀꯦꯅ ꯃꯥꯒꯤ ꯃꯍꯩꯅ ꯐꯥꯔꯤꯕꯅꯤ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯁꯣꯁꯣꯕꯤꯗꯗꯤ ꯃꯁꯤ ꯀꯩꯁꯨꯝ ꯅꯠꯇꯕꯒꯤ ꯃꯇꯧ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ ꯁꯣꯁꯣꯕꯤꯕꯨ ꯐꯥꯖꯤꯜꯂꯝꯕ ꯇꯥꯔꯕꯁꯨ ꯃꯇꯥꯏ ꯃꯔꯨꯝ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯈꯤ ꯁꯣꯁꯣꯕꯤꯒꯤ ꯐꯥꯖꯤꯜꯂꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯀꯌꯥꯗ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯤꯕ ꯀꯌꯥꯗ ꯃꯍꯩ ꯍꯩꯔꯤꯕ ꯁꯣꯁꯣꯕꯤꯅꯣ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯜꯂꯤꯕ ꯁꯥꯔꯣꯏ ꯑꯁꯦ ꯁꯣꯁꯣꯕꯤꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯂꯥꯛꯅꯔꯝꯃꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯋꯥꯍꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯃꯈꯨꯠ ꯍꯟꯕ ꯃꯥꯅ ꯄꯥꯡꯒꯜ ꯄꯨꯊꯣꯛꯄ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯦ ꯁꯣꯁꯣꯕꯤꯅ ꯃꯥꯕꯨ ꯅꯩꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯅꯩꯕꯅꯤ ꯁꯣꯁꯣꯕꯤꯅ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯁꯛꯇꯝ ꯑꯁꯤꯅ ꯂꯥꯛꯅꯈꯤꯕ ꯑꯣꯠꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯃꯈꯖꯥꯏꯗ ꯐꯥꯎꯕ ꯆꯦꯠ ꯊꯥꯗꯨꯅ ꯈꯪꯕ꯭ꯔꯥ
ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯇꯧꯔꯝꯃꯤ ꯒ꯭ꯌꯥꯟ ꯉꯥꯎꯔꯕ ꯁꯥꯔꯣꯏ ꯑꯁꯤ ꯆꯦꯟꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯁꯣꯁꯣꯕꯤꯅ ꯌꯥꯜꯂꯤ ꯍꯦꯠ ꯆꯦꯟꯕ ꯌꯥꯔꯣꯏ ꯑꯩꯅ ꯉꯁꯥꯏ ꯂꯦꯡ ꯑꯣꯠꯄ ꯉꯝꯗꯕ ꯃꯇꯝꯗ ꯅꯪꯅ ꯇꯣꯏꯅ ꯏꯟꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯅꯪꯁꯨ ꯏꯟꯊꯨꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯅ ꯁꯥꯔꯣꯏ ꯑꯁꯤꯕꯨ ꯍꯧꯒꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯏꯟꯊꯨꯔꯝꯃꯤ ꯏꯟꯊꯨꯕꯇ ꯅꯠꯇꯅ ꯁꯣꯁꯣꯕꯤꯅ ꯁꯥꯔꯣꯏ ꯑꯁꯤꯒꯤ ꯃꯈꯣꯡ ꯑꯅꯤꯗ ꯇꯥꯞ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯛꯄꯥꯛ ꯑꯁꯤꯗ ꯃꯥꯅ ꯁꯣꯔꯣ ꯍꯦꯛꯇ ꯆꯤꯡꯕꯅꯤ ꯍꯦꯛꯇ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯁꯥꯔꯣꯏ ꯑꯁꯦ ꯌꯥꯝꯅ ꯇꯝꯊꯤꯅ ꯂꯥꯛꯅꯔꯝꯃꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯋꯥꯍꯜꯂꯝꯃꯤ ꯀꯣꯟꯅ ꯊꯪꯗ ꯉꯁꯥꯏ ꯅꯪꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯤꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯨ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯕ ꯇꯨꯡꯗ ꯁꯥꯔꯣꯏ ꯑꯁꯦ ꯃꯥꯅ ꯄꯨꯔꯒ ꯂꯥꯛꯈꯤ ꯐꯠꯇ꯭ꯔꯕ ꯁꯥꯔꯣꯏ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯁꯛꯇꯝꯗ ꯑꯣꯏꯔꯒ ꯂꯩꯔꯤꯕꯅꯤ ꯁꯣꯁꯣꯕꯤꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯈꯨꯔꯨꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯁꯣꯁꯣꯕꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯂꯥꯛꯅꯕ ꯐꯨꯕ ꯎꯕꯗ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯖꯕ ꯄꯦꯟꯕꯒꯤ ꯃꯇꯧ ꯑꯃꯗ ꯃꯈꯣꯏꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯁꯥꯎꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯈꯨꯔꯨꯝꯃꯨ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯔꯣꯏ ꯑꯗꯨꯅ ꯑꯣꯜꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯈꯨꯔꯨꯝꯒꯦ ꯍꯥꯏꯗꯨꯅ ꯄꯥꯛꯊꯔꯝꯃꯤ ꯑꯗꯨꯕꯨ ꯍꯦꯛ ꯄꯥꯛꯊꯕꯒ ꯃꯥꯗꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯤ ꯑꯣꯜꯂꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯤ ꯂꯣꯏꯅ ꯀꯤꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯧ ꯑꯃ ꯃꯥꯅ ꯇꯧꯔꯛꯄꯅꯤ ꯑꯁꯨꯝꯅ ꯅꯣꯟꯊꯔꯝꯂꯒ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯑꯣꯜꯂꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯁꯣꯁꯣꯕꯤꯅ ꯈꯪꯕꯗꯒꯤ ꯃꯥꯒꯤ ꯂꯨꯈꯝꯗ ꯀꯟꯅ ꯊꯥꯖꯤꯜꯂꯤ ꯍꯦꯠ ꯑꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯥꯎꯏ ꯃꯇꯝ ꯑꯁꯤꯗ ꯑꯣꯟꯒꯦ ꯇꯧꯔꯝꯕ ꯁꯛꯇꯝ ꯑꯁꯤ ꯑꯣꯟꯗ꯭ꯔꯦ ꯑꯗꯨꯒ ꯈꯨꯔꯨꯝꯂꯝꯂꯒ ꯁꯣꯁꯣꯕꯤꯅ ꯃꯉꯣꯟꯗ ꯊꯥꯔꯝꯕꯗꯣ ꯍꯦꯛ ꯊꯥꯗꯣꯛꯄ ꯃꯇꯝꯗꯅꯤ ꯍꯧꯖꯤꯛ ꯀꯤꯔꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯣ ꯑꯣꯜꯂꯛꯏ ꯁꯛꯇꯝ ꯑꯗꯨ ꯑꯣꯜꯂꯛꯄ ꯃꯇꯝꯗ ꯍꯦꯛ ꯎꯔꯨꯕꯗ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯣ ꯂꯥꯎꯗꯨꯅ ꯀꯥꯏꯗꯨꯅ ꯆꯦꯟꯅꯕꯅꯤ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯣꯁꯣꯕꯤꯁꯦ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯊꯋꯥꯏꯁꯨ ꯋꯥꯔꯝꯃꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯤꯒꯤ ꯃꯤꯠꯇ ꯇꯝꯊꯤꯔꯕ ꯁꯥꯔꯣꯏ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯈꯤꯕ ꯇꯥꯔꯕꯗꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯄꯥꯎ ꯇꯝꯕꯗ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯗꯣꯡ ꯊꯤꯔꯒꯅꯤ ꯃꯗꯨꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯤꯗꯁꯨ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯈꯤꯔꯝꯃꯤ ꯆꯦꯟꯈ꯭ꯔꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯤꯒꯤ ꯃꯥꯡꯗ ꯁꯣꯁꯣꯕꯤꯅ ꯊꯠꯂꯤ ꯅꯈꯣꯏ ꯆꯦꯟꯒꯅꯨ ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯄꯥꯎ ꯄꯤꯕ ꯌꯥꯗꯦ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯑꯩꯅ ꯄꯥꯡꯒꯅꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯉꯁꯤ ꯅꯈꯣꯏꯒꯤ ꯃꯥꯡꯗ ꯎꯠꯂꯒꯦ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯁꯣꯁꯣꯕꯤꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯗꯨ ꯀꯗꯣꯝꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯇꯨꯡ ꯍꯜꯂꯒ ꯃꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯄꯪꯂꯥꯞꯇ ꯂꯥꯞꯇ꯭ꯔꯦ ꯐꯜꯂꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤꯕꯗꯣ ꯎꯔꯝꯃꯤ ꯁꯣꯁꯣꯕꯤꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯤ ꯃꯈꯣꯏꯗ ꯎꯍꯜꯂꯛꯏ ꯃꯥꯅ ꯇꯧꯕ ꯉꯝꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯥꯡꯗ ꯑꯣꯜꯂꯛꯏ ꯁꯣꯁꯣꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯀꯤꯗꯕꯗꯤ ꯂꯥꯏꯗꯨꯅ ꯍꯦꯟꯅ ꯀꯤꯕ ꯍꯦꯟꯈꯤꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯣ ꯄꯪꯀꯞꯇ ꯀꯞꯅꯔꯛꯏ ꯑꯃꯒ ꯄꯪꯀꯣꯟꯅ ꯀꯣꯟꯁꯤꯟꯅꯈꯤ ꯁꯣꯁꯣꯕꯤꯅ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥꯗ ꯃꯥꯅ ꯊꯦꯡꯕꯤꯔꯝꯃꯤ ꯁꯣꯁꯣꯕꯤꯅ ꯊꯦꯡꯗꯨꯅ ꯃꯃꯤꯠ ꯉꯥꯏꯍꯥꯛꯇꯪ ꯎꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯝꯅ ꯃꯥꯅ ꯃꯤꯠ ꯎꯏꯁꯤꯟꯈꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯐꯥꯎꯔꯝꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯀꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯁꯣꯁꯣꯕꯤꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯍꯧꯖꯤꯛꯇꯤ ꯊꯧꯅꯥ ꯂꯩꯕꯒꯤ ꯃꯇꯧ ꯑꯃ ꯇꯧꯈ꯭ꯔꯦ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤꯕ ꯐꯟꯗꯨꯅ ꯂꯦꯞꯂꯤꯕ ꯁꯛꯇꯝ ꯑꯗꯨꯕꯨꯁꯨ ꯃꯈꯣꯏꯅ ꯌꯦꯡꯉꯤ ꯁꯣꯁꯣꯕꯤꯅ ꯃꯐꯝ ꯑꯁꯦ ꯌꯨꯝꯌꯥ ꯌꯥꯝꯅ ꯅꯛꯄꯅꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯃꯤꯁꯤꯡꯅ ꯎꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯤꯗ ꯃꯥꯅ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯔꯤ ꯑꯗꯨꯒ ꯂꯧꯕꯨꯛ ꯃꯌꯥꯏꯔꯣꯝꯗ ꯁꯛꯇꯝ ꯑꯁꯦ ꯀꯧꯊꯣꯛꯈꯤꯔꯝꯃꯤ ꯁꯛꯇꯝ ꯑꯁꯤ ꯂꯧꯕꯨꯛ ꯃꯌꯥꯏꯔꯣꯝꯗ ꯂꯥꯛꯈꯤ ꯃꯇꯝ ꯑꯁꯤꯗ ꯁꯣꯁꯣꯕꯤ ꯃꯈꯣꯏꯅꯤ ꯂꯥꯟꯊꯦꯡꯅꯈꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯁꯣꯁꯣꯕꯤꯒꯤ ꯇꯝꯊꯤꯔꯕ ꯁꯥꯊꯤꯔꯕ ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯃꯍꯩ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯁꯥꯔꯣꯏ ꯑꯁꯤ ꯃꯥꯅ ꯇꯦꯛꯀꯠꯇꯅ ꯍꯥꯏꯗꯠꯂꯝꯃꯤ ꯃꯥꯅ ꯋꯥꯍꯜꯂꯝꯃꯤ ꯑꯃꯗꯤ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯣ ꯑꯀꯤꯕ ꯐꯥꯎꯗꯕ ꯇꯥꯔꯕꯁꯨ ꯁꯣꯁꯣꯕꯤꯒꯤ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏ ꯌꯥꯝꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯁꯤ ꯃꯇꯥꯏ ꯃꯔꯨꯝ ꯑꯃꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯈꯖꯤꯛ ꯀꯤꯕꯒꯤ ꯃꯇꯧ ꯑꯃꯗ ꯇꯧꯔꯤꯕ ꯂꯥꯟꯊꯦꯡꯅꯔꯤꯕꯁꯤꯕꯨ ꯃꯥꯅ ꯌꯦꯡꯉꯝꯃꯤ ꯑꯁꯨꯝꯅ ꯂꯥꯛꯅꯕ ꯌꯥꯕ ꯂꯥꯛꯅꯔꯕ ꯃꯇꯨꯡ ꯋꯥꯍꯟꯕ ꯌꯥꯕ ꯋꯥꯍꯜꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯁꯥꯔꯣꯏ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯃꯈꯣꯏ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯦ ꯑꯀꯣꯏꯕꯗ ꯀꯣꯏꯔꯤ ꯂꯩꯗꯨꯅ ꯁꯥꯔꯣꯏ ꯑꯗꯨ ꯀꯗꯣꯝꯗ ꯂꯩꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯎꯗ꯭ꯔꯕꯗ ꯁꯣꯁꯣꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯉꯛꯄꯒꯤ ꯃꯇꯧ ꯑꯃꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯎꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯗ ꯍꯥꯏꯔꯝꯃꯤ ꯁꯣꯁꯣꯕꯤꯅ ꯍꯥꯏ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯂꯣꯠꯄꯅꯤ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯗꯣꯛꯇꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯥꯡꯊꯣꯛꯀꯗꯕ ꯂꯤꯂꯥ ꯌꯥꯝꯅ ꯂꯩꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯅꯈꯣꯏꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ
ꯑꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯑꯩ ꯂꯩꯒꯅꯤ ꯅꯈꯣꯏꯗ ꯑꯀꯤꯕ ꯀꯔꯤꯃꯠꯇ ꯐꯥꯎꯒꯅꯨ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯤꯂꯥ ꯑꯁꯤꯅ ꯍꯦꯛ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯈꯣꯏꯗ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯁꯤꯡ ꯑꯁꯤ ꯀꯨꯏꯅ ꯈꯪꯍꯟꯕ ꯌꯥꯗꯦ ꯂꯥꯎ ꯑꯩꯒꯤ ꯅꯥꯛꯇ ꯆꯠꯂꯛꯑꯣ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯑꯃꯇ ꯀꯣꯟꯒꯦ ꯂꯥꯎ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯃꯈꯣꯏꯒ ꯄꯨꯜꯂꯤꯕ ꯁꯥꯟꯅꯔꯤꯕꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇ꯭ꯔꯦ ꯃꯍꯩ ꯐꯖꯅ ꯍꯩꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯂꯦꯞꯄꯤꯕ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯑꯃꯈꯛꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯣꯁꯣꯕꯤꯅ ꯑꯁꯨꯝꯅ ꯃꯈꯣꯏꯕꯨ ꯀꯣꯟꯁꯤꯜꯂꯝꯃꯤ ꯀꯣꯜꯂꯤꯕꯁꯦ ꯑꯇꯩ ꯑꯃꯠꯇꯒꯤ ꯅꯠꯇꯦ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯈ꯭ꯔꯤꯕ ꯎꯈ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯥꯎꯍꯜꯂꯒꯦ ꯏꯆꯝ ꯆꯝꯕ ꯑꯃꯒꯤ ꯃꯇꯧꯗ ꯎꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯟꯁꯤꯜꯂꯤꯕꯅꯤ ꯉꯥꯏꯍꯥꯛꯇꯪ ꯃꯥꯅ ꯀꯣꯟꯁꯤꯟꯈꯤꯕꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯃꯛ ꯂꯥꯛꯈ꯭ꯔꯦ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯀꯔꯤ ꯎꯈꯤꯕꯅꯣ ꯍꯥꯏꯕ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯥꯎꯅꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯃꯃꯥꯡ ꯂꯩꯔꯛꯀꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯁꯛꯇꯝꯗ ꯎꯔꯛꯂꯤꯕ ꯁꯔꯣꯏ ꯑꯗꯨꯒ ꯐꯨꯅꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯍꯟꯈꯤꯗ꯭ꯔꯦ ꯁꯣꯁꯣꯕꯤꯅ ꯀꯣꯂꯝ ꯑꯗꯨ ꯊꯥꯗꯣꯔꯛꯄꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯀꯔꯤ ꯄꯥꯡꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯑꯃꯒ ꯑꯃꯒ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯩ ꯁꯣꯁꯣꯕꯤꯅ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯑꯃꯨꯛꯁꯨ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯁꯣꯁꯣꯕꯤꯅ ꯋꯥ ꯍꯥꯏꯔꯝꯃꯤ ꯑꯩ ꯉꯁꯤꯗꯤ ꯅꯈꯣꯏꯗ ꯋꯥ ꯑꯃ ꯍꯥꯏꯔꯝꯒꯦ ꯑꯩ ꯍꯟꯗꯛ ꯃꯇꯝ ꯈꯔ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯕ ꯇꯥꯔꯕꯁꯨ ꯅꯈꯣꯏꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯈꯣꯏ ꯀꯥꯎꯒꯅꯨꯀꯣ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯀꯗꯥꯏ ꯆꯠꯀꯗꯕꯅꯣ ꯍꯪꯉꯤ ꯁꯣꯁꯣꯕꯤꯅ ꯊꯕꯛ ꯑꯃꯈꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯣꯁꯣꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯅ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯋꯥꯔꯕ ꯆꯥꯛ ꯂꯥꯝꯂꯕ ꯆꯣꯛꯊꯔꯕ ꯀꯔꯤꯒꯨꯝꯕꯗ ꯍꯩꯅꯤꯡ ꯁꯤꯡꯅꯤꯡꯕ ꯐꯥꯎꯗꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯛꯑꯣ ꯑꯩꯒꯤ ꯃꯤꯡ ꯁꯣꯜꯂꯛꯑꯣ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯕꯅꯤ ꯈꯜꯂꯣ ꯅꯈꯣꯏꯒꯤ ꯑꯋꯥꯕꯁꯨ ꯀꯣꯛꯀꯅꯤꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯀꯃꯥꯏꯅ ꯀꯣꯛꯇ꯭ꯔꯤꯕ ꯅꯪꯕꯨ ꯂꯥꯏꯔ ꯍꯥꯏꯗꯨꯅ ꯍꯥꯏ ꯁꯣꯁꯣꯕꯤꯅ ꯂꯥꯏ ꯅꯠꯇꯦ ꯅꯈꯣꯏꯗꯒꯤ ꯑꯩꯅ ꯍꯥꯜꯂꯤꯁꯤꯗꯤ ꯑꯩꯗꯤ ꯃꯤꯑꯣꯏ ꯃꯤꯇꯧ ꯆꯥꯗꯦ ꯃꯤꯑꯣꯏ ꯃꯤꯇꯧ ꯆꯥꯗꯕ ꯃꯤꯅ ꯍꯥꯏꯕꯁꯦ ꯆꯨꯝꯃꯤ ꯍꯥꯏꯅꯕꯅꯤ ꯑꯁꯦꯡꯕꯅꯤ ꯅꯈꯣꯏꯅ ꯋꯥꯔꯕ ꯀꯥꯟꯗ ꯑꯗꯨꯝ ꯁꯣꯜꯂꯛꯑꯣ ꯅꯈꯣꯏꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ ꯊꯥꯖꯕ ꯉꯝꯗꯦ ꯀꯔꯝꯅ ꯊꯥꯖꯒꯅꯤ ꯉꯁꯥꯏꯒꯤ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯥꯎꯍꯟꯈ꯭ꯔꯕꯅꯤꯅ ꯁꯣꯁꯣꯕꯤꯅ ꯏꯄꯤꯛ ꯄꯤꯛꯄ ꯃꯥꯒꯤ ꯃꯇꯧ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯀꯥꯔꯟ ꯇꯥꯕꯁꯤꯗ ꯄꯪꯍꯥꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯁꯣꯁꯣꯕꯤꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯅꯤ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯐꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯄꯗꯤ ꯌꯥꯎꯈꯤ ꯁꯣꯁꯣꯕꯤꯅ ꯉꯁꯤ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯤꯕꯁꯦ ꯑꯇꯩ ꯃꯔꯝ ꯑꯃꯠꯇꯒꯤ ꯅꯠꯇꯦ ꯂꯨꯀꯦꯅ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯌꯦꯛꯅꯕꯒꯨꯝ ꯈꯟꯗꯨꯅ ꯁꯔꯣꯏ ꯀꯌꯥ ꯑꯃ ꯊꯥꯗꯣꯔꯛꯂꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯁꯔꯣꯏꯁꯤꯡ ꯑꯁꯤꯅ ꯑꯗꯨꯝ ꯇꯨꯡꯒꯤꯟ ꯏꯜꯂꯤꯕ ꯀꯌꯥ ꯑꯁꯤꯗ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯈꯨꯜ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯕꯗꯤ ꯈꯨꯟꯖꯥꯁꯤꯡꯗ ꯍꯦꯟꯅ ꯋꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯣꯁꯣꯕꯤꯒꯤ ꯃꯤꯠꯇ ꯎꯔꯛꯏ ꯑꯗꯨꯅ ꯂꯨꯀꯦꯗ ꯀꯔꯝꯕ ꯄꯔꯥ ꯇꯝꯕꯤꯔꯝꯁꯤꯒꯦ ꯃꯥꯕꯨ ꯀꯔꯝꯅ ꯋꯥꯍꯜꯂꯝꯁꯤꯒꯦ ꯍꯥꯏꯕꯁꯤꯅꯤ ꯁꯣꯁꯣꯕꯤꯅ ꯈꯜꯂꯔꯤꯕ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯃꯥꯡꯈꯤꯕ ꯊꯧꯔꯥꯡ ꯑꯃ ꯃꯁꯥꯅ ꯁꯤꯟꯖꯔꯛꯄꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯉꯁꯤꯗꯤ ꯁꯣꯁꯣꯕꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯔꯝꯃꯤ ꯂꯨꯀꯦꯁꯨ ꯅꯥꯀꯜ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯃꯥꯅ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛ ꯁꯣꯁꯣꯕꯤꯗ ꯀꯔꯤꯃꯠꯇ ꯆꯪꯕ ꯉꯝꯗꯕ ꯑꯔꯦꯝꯕ ꯇꯥꯔꯛꯄꯁꯤꯗ ꯃꯍꯥꯛꯁꯦ ꯍꯦꯟꯃꯤ ꯄꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯇꯨ ꯆꯣꯝꯕꯤ ꯑꯁꯤꯗꯤ ꯁꯣꯁꯣꯕꯤꯗ ꯃꯥꯅ ꯎꯍꯟꯕ ꯄꯥꯝꯗ꯭ꯔꯤ ꯈꯪꯍꯟꯕ ꯄꯥꯝꯗ꯭ꯔꯤ ꯑꯗꯨꯅ ꯃꯇꯨ ꯆꯣꯝꯕꯤꯗꯤ ꯃꯥꯅ ꯀꯧꯊꯣꯛꯇꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯥꯔꯣꯏꯁꯤꯡꯒꯤ ꯃꯇꯦꯡꯅ ꯁꯣꯁꯣꯕꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯃꯥꯕꯨ ꯋꯥꯍꯟꯅꯕꯗꯤ ꯂꯨꯀꯦꯅ ꯍꯣꯠꯅꯩ ꯂꯨꯀꯦꯅ ꯄꯥꯝꯂꯤꯕꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯁꯣꯁꯣꯕꯤꯕꯨ ꯐꯖꯅ ꯂꯥꯛꯅꯔꯒ ꯋꯥꯔꯒ ꯃꯍꯥꯛꯅ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯨ ꯏꯜꯂꯒꯦ ꯑꯩ ꯅꯪꯉꯣꯟꯗ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯕꯗꯨꯅꯤ ꯂꯨꯀꯦꯅ ꯄꯥꯝꯖꯔꯤꯕ ꯁꯣꯁꯣꯕꯤ ꯂꯩꯔꯤ ꯃꯈꯩꯗꯤ ꯃꯥꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯌꯥꯏꯈꯥꯏ ꯊꯤꯡꯒꯥꯏꯕ ꯊꯣꯛꯂꯛꯀꯅꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯔꯣꯏ ꯈꯪꯕꯗꯒꯤ ꯁꯣꯁꯣꯕꯤꯕꯨ ꯃꯥꯅ ꯂꯥꯛꯅꯅꯕ ꯍꯣꯠꯅꯕꯅꯤ ꯑꯁꯨꯝꯅ ꯃꯥꯒꯤꯁꯨ ꯍꯩꯖꯕ ꯃꯍꯩ ꯀꯌꯥ ꯑꯃꯒꯤ ꯃꯇꯦꯡꯅ ꯁꯣꯁꯣꯕꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯃꯥꯒꯤ ꯊꯕꯛꯇ ꯍꯦꯟꯅ ꯌꯥꯎꯅꯅꯕ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯛꯄ ꯇꯟꯖꯥꯅꯤ ꯁꯣꯁꯣꯕꯤꯁꯨ ꯑꯁꯣꯝꯗ ꯑꯆꯤꯛꯄ ꯃꯐꯝꯗ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯂꯨꯀꯦꯒꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯊꯨꯒꯥꯏꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯛꯄ ꯃꯇꯝꯅꯤ ꯃꯥꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯒ ꯂꯨꯀꯦꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯁꯣꯁꯣꯕꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯦ ꯃꯥꯒꯤ ꯊꯕꯛ ꯑꯁꯤ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯂꯦꯞꯈꯤꯔꯝꯃꯤ ꯃꯁꯤ ꯂꯦꯞꯈꯤꯕꯗꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤ ꯁꯣꯁꯣꯕꯤꯒꯤ ꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯏ ꯀꯔꯤꯒꯤꯗꯃꯛ ꯂꯨꯀꯦꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯥꯅ ꯊꯕꯛ ꯑꯃ ꯇꯧꯒꯗꯧꯔꯤꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯎꯕꯁꯨ ꯐꯪꯂꯔꯣꯏ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯉꯝꯖꯕ ꯃꯇꯦꯡ ꯈꯔꯗꯤ ꯄꯥꯡꯂꯝꯂꯒꯦ ꯍꯥꯏꯕꯁꯦ ꯁꯣꯁꯣꯕꯤꯒꯤ ꯄꯨꯛꯅꯤꯡꯗ ꯆꯞꯅ ꯂꯦꯞꯈꯤꯔꯝꯃꯤ
ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯦ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯁꯨꯛꯄꯨꯟ ꯄꯨꯟꯗꯕ ꯃꯈꯩ ꯈꯨꯡꯒꯪꯒꯤ ꯃꯇꯥꯏ ꯃꯇꯥꯏꯁꯤꯡꯗ ꯆꯠꯇꯨꯅ ꯍꯦꯟꯅ ꯋꯥꯔꯕ ꯌꯨꯝꯁꯤꯡꯗ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯃꯈꯣꯏꯗ ꯉꯝꯖꯕ ꯈꯔꯇꯪ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯒꯤ ꯄꯨꯛꯅꯤꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯃꯁꯤꯃꯛꯁꯨ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯖꯕ ꯄꯦꯟꯖꯕ ꯅꯣꯛꯆꯕꯗꯨ ꯎꯔꯒ ꯁꯣꯁꯣꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯡꯒꯪꯒꯤ ꯃꯇꯥꯏ ꯃꯇꯥꯏꯁꯤꯡꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯒꯤ ꯃꯇꯦꯡ ꯃꯥꯅ ꯑꯌꯥꯝꯕ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯎꯕꯁꯨ ꯐꯪꯂꯔꯣꯏ꯫ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯂꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅꯤ ꯃꯥꯅ ꯈꯟꯖꯔꯤꯕ꯫ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯌꯨꯝꯒꯤ ꯃꯤꯁꯤꯡꯒ ꯂꯩꯃꯤꯟꯅꯕꯗ ꯋꯥꯈꯜ ꯃꯥꯟꯅꯗꯕꯗꯒꯤ ꯃꯈꯣꯏꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯂꯩꯕꯗꯨꯁꯨ ꯁꯣꯁꯣꯕꯤꯅ ꯎꯕꯗ ꯃꯥꯅ ꯉꯝꯖꯕ ꯈꯔ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯑꯗꯨꯃꯛ ꯄꯥꯡꯉꯤ꯫ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯄꯦꯟꯖꯕ ꯃꯈꯣꯏꯅ ꯅꯣꯛꯆꯕꯗꯨ ꯎꯔꯒ ꯁꯣꯁꯣꯕꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯖꯩ ꯑꯗꯨꯒ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯗꯁꯨ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯆꯍꯤ ꯀꯥꯟꯕꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯈꯔ ꯍꯦꯟꯅ ꯀꯟꯅ ꯁꯣꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯁꯣꯛꯄꯗꯨ ꯎꯕꯗ ꯏ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗꯗꯤ ꯄꯥꯈꯠꯇꯨꯅ ꯃꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯑꯇꯩꯅ ꯃꯥꯕꯨ ꯊꯦꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯥꯈꯠꯈꯤꯕ ꯀꯌꯥꯗꯨꯅ ꯅꯨꯄꯥ ꯃꯆꯥꯗꯣ ꯋꯥꯟꯊꯒꯦ ꯐꯥꯎꯕ ꯇꯧꯏ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯌꯨꯝꯗ ꯆꯦꯟꯗꯨꯅ ꯄꯥꯎ ꯄꯤꯔꯨꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯃꯅꯤꯅ ꯈꯥꯝꯃꯤ, ꯄꯤꯔꯨꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯁꯣꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯏꯗꯨ ꯎꯕꯒ ꯃꯁꯥꯗ ꯍꯦꯟꯅ ꯄꯥꯈꯠꯈꯤꯕꯗꯨꯅ ꯃꯥꯁꯤ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯋꯥꯈꯜ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯪ ꯀꯞꯀꯅꯨ ꯀꯩꯁꯨꯝ ꯇꯧꯔꯣꯏ, ꯁꯣꯁꯣꯕꯤ ꯁꯣꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯥꯒꯤ ꯋꯥꯗꯨꯗ ꯃꯈꯣꯏ ꯑꯃꯅꯤꯅꯁꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯁꯣꯁꯣꯕꯤ ꯁꯣꯜꯂꯣ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯛꯄꯅꯤ꯫ ꯀꯞꯂꯤꯕ ꯁꯣꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯄꯥꯈꯠꯅ ꯁꯣꯁꯣꯕꯤ ꯑꯩ ꯌꯥꯝꯅ ꯋꯥꯏꯌꯦ, ꯑꯩ ꯅꯥꯏꯌꯦ, ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯦꯛ ꯁꯣꯜꯂꯨꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯁꯣꯜꯂꯤꯕ ꯃꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯑꯁꯣꯛꯄ ꯑꯅꯥꯕꯗꯣ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯐꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯐꯕꯗꯨ ꯎꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯐꯩꯌꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯗꯨꯝꯅ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯣꯏꯅ ꯐꯪꯂꯕꯗ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯁꯣꯁꯣꯕꯤ ꯁꯣꯟꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯣ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯣꯜꯂꯤꯕꯗꯣ ꯁꯣꯁꯣꯕꯤꯗ ꯐꯪꯂꯤꯕꯅꯤ, ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯐꯍꯜꯂꯤꯕꯅꯤ꯫ ꯁꯣꯁꯣꯕꯤꯅ ꯑꯁꯨꯝꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯥꯅ ꯆꯠꯇꯨꯅ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯂꯛꯄꯗ ꯃꯥꯅ ꯋꯥꯈꯜ ꯑꯃꯈꯛ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯋꯥꯈꯜ ꯑꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯃꯌꯥꯝꯒꯤꯗꯤ ꯃꯥꯅ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯥꯎꯍꯧꯕ ꯅꯤꯡꯁꯤꯡꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛꯇꯪꯗꯤ ꯃꯁꯥꯗ ꯂꯩꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯛꯏ, ꯑꯩꯒꯤ ꯏꯁꯥꯗ ꯀꯩꯅꯣꯝꯃ ꯀꯥꯎꯕꯒꯨꯝ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣꯅꯦ? ꯑꯩꯕꯨ ꯀꯔꯤ ꯅꯤꯡꯁꯤꯡꯗꯕ ꯌꯥꯎꯔꯒꯦ? ꯑꯩꯉꯣꯟꯗ ꯀꯔꯤ ꯋꯥꯠꯍꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯜꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯁꯤꯡꯂꯛꯄꯅꯤ, ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯔꯦꯗꯅ ꯏꯕꯣꯛ ꯍꯅꯨꯕꯤꯗꯣ ꯑꯩꯗꯤ ꯅꯤꯡꯁꯤꯡꯂꯨꯗꯦꯗꯅ꯫ ꯀꯨꯏꯔꯦ, ꯍꯟꯗꯛ ꯃꯇꯝ ꯈꯔ ꯑꯁꯦ ꯑꯩꯅ ꯃꯥꯕꯨ ꯎꯈꯤꯗ꯭ꯔꯦ꯫ ꯑꯇꯣꯞꯄꯗ ꯆꯠꯂꯤꯉꯩ, ꯑꯇꯣꯞꯄꯗ ꯑꯩꯅ ꯊꯕꯛ ꯀꯌా ꯑꯃ ꯃꯇꯦꯡ ꯄꯥꯡꯂꯤꯉꯩ ꯍꯣꯠꯅꯔꯤꯉꯩ ꯏꯕꯣꯛꯇꯣ ꯑꯩꯕꯨ ꯎꯕ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯧꯖꯕ ꯃꯤꯡ ꯑꯗꯣ ꯃꯥꯅꯁꯨ ꯍꯔꯥꯎ ꯀꯧꯖꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯃꯥꯅ ꯊꯥꯈꯤꯕꯗꯨ ꯅꯥꯕꯅꯤꯍꯦ꯫ ꯑꯩ ꯃꯥꯒ ꯎꯅꯗꯕ ꯌꯥꯗꯦ꯫ ꯃꯥꯅ ꯇꯨꯔꯦꯟꯗꯒꯤ ꯀꯥꯔꯛꯄꯗ ꯃꯥꯅ ꯁꯣꯟꯖꯕ ꯑꯩꯕꯨ ꯎꯕꯗ ꯆꯦꯞꯊ ꯂꯛꯅꯖꯔꯝꯕꯗꯣ, ꯑꯩ ꯃꯥꯒꯤꯗꯃꯛꯇꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪꯗꯤ ꯑꯩ ꯇꯧꯔꯝꯒꯦ꯫ ꯏꯕꯣꯛꯇꯨꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯁꯣꯁꯣꯕꯤ ꯋꯥꯈꯜ ꯈꯜꯂꯛꯄꯅꯤ꯫ ꯂꯩꯀꯥꯏ ꯀꯌꯥ ꯑꯃ ꯆꯠꯇꯨꯅ ꯃꯇꯦꯡ ꯄꯥꯡꯂꯨꯔꯕ ꯁꯣꯁꯣꯕꯤ ꯂꯥꯛꯂꯦ꯫ ꯃꯥꯅ ꯂꯥꯛꯂꯤꯕꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯥꯒꯤ ꯃꯌꯨꯝ ꯄꯣꯊꯥꯐꯝ ꯍꯥꯏꯕꯕꯨ ꯃꯁꯤ ꯑꯁꯦ ꯃꯥꯒꯤ ꯄꯣꯊꯥꯐꯝꯅꯤ꯫ ꯑꯃꯥꯏꯕ ꯂꯨꯀꯦꯒꯤ ꯃꯅꯥꯛꯇꯗꯤ ꯃꯥꯅ ꯁꯨꯡꯆꯪ ꯆꯪꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯥꯛꯄ ꯃꯇꯝꯗꯤ ꯏꯕꯣꯛ ꯍꯅꯨꯕꯤꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤ ꯌꯧꯔꯔꯦ꯫ ꯊꯣꯡꯒꯥꯜ ꯑꯁꯤ ꯌꯧꯕꯗ ꯃꯍꯥꯛ ꯇꯞꯅ ꯆꯠꯂꯛꯏ꯫ ꯃꯥꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯏꯕꯣꯛ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯌꯧꯔꯔꯦ꯫ ꯁꯨꯃꯥꯡꯗꯁꯨ ꯃꯍꯥꯛꯁꯤ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯏꯕꯣꯛꯁꯤꯕꯨ ꯀꯧꯁꯤꯔꯥ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯅ ꯈꯜꯂꯤ, ꯀꯧꯕꯗꯤ ꯉꯝꯗꯦ꯫ ꯁꯨꯃꯥꯡꯗꯒꯤ ꯌꯦꯡꯕꯗ ꯏꯕꯣꯛ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯈꯔ ꯉꯥꯁꯤꯟꯕꯒꯨꯝ ꯇꯧꯔꯤ꯫ ꯂꯣꯏꯅ ꯉꯥꯁꯤꯟꯕꯗꯤ ꯅꯠꯇꯦ, ꯃꯅꯨꯡꯗꯁꯨ ꯃꯉꯥꯜ ꯈꯔ ꯐꯪꯏ꯫ ꯃꯥꯡꯒꯣꯜꯗ ꯑꯃꯨꯛ ꯇꯞꯅ ꯀꯥꯔꯛꯏ꯫ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯑꯩ ꯀꯧꯔꯒꯦꯗ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯁꯤꯗ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔꯝꯕꯗꯒꯤ ꯁꯣꯁꯣꯕꯤꯅ ꯏꯕꯣꯛ ꯍꯥꯏꯗꯨꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯔꯛꯏ꯫ ꯑꯍꯥꯟꯕ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯕꯗ ꯈꯨꯝꯃꯛꯇꯦ꯫ ꯈꯣꯟꯖꯦꯜ ꯑꯁꯤ ꯈꯔ ꯀꯟꯅ ꯏꯕꯣꯛ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯧꯕ ꯃꯇꯝꯗꯗꯤ ꯃꯅꯨꯡꯗꯒꯤ ꯈꯨꯝꯃꯛꯏ꯫ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯁꯣꯁꯣꯕꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯈꯪꯅꯨꯡ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞꯁꯤꯗ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯄꯤ ꯐꯥꯎꯕ ꯇꯥꯔꯛꯏ꯫
ibo aduna phamungdagi tumna kanano nga thongba chaba nupadu malida khonjel se hek hairakpani aduna masa naduna phamungda tara phawda sosobi khonjen khangbiba nga thongba chaba nupaduna harakpada sosobi matom tamitagi pi tarakpani sosobina ibo ai jalakpu yagadra haduna hangi ibok tuna chalak o haduna hai ibok tugi manak changle ibo du masa yamna kana narame magi mataw du ubada sosobi wakal yam nungairamde sosobina ibok tugi manak ta phamtharaga ibok tugi makhutta man paibirami aduga man hai ibok hakjang na han yade hakjang kalhangadabani ai di handak ibok na ko khunjel ju ta daba ibok na ibulakna bado ta daba du ibok manak chalakpani hadak matam khradi ibok khona ibu urarai adubu aina chattingai ibok ko wari kara sananingduna lakpani haduna hairakpani ibok tuna khonjen phari nangbu kadai chakadoriba nangbu kadai chake hairibano haduna hali sosobin hai ai lakta lakhini ibok se asidagidi hakjang kallagadabani hayeng nongan badagi thabuk loina honaba sangamlani ibok amukta nopiuse amukta harawna nopiuse aingonda ibokna nga thongba chaba haduna kawraga nokmi tawbudo amukka tawbirose ibok tuna hai hakjang na warabada hakjang na solabada karimata hainingdeda kauningdeda sosobin hai ibok karimata warose ibok no o ibok pharagadabane ibok karimata waroi haduna man hai ibok ado wa kya nganingdabagi matawi sosobin ibok se laknaragi habigi matawda ibok sida mani yelaga ibok yenthong chabi asumne khairubani wado harakpada ibok tuna hey taw haidine thorai macha nga thong chaba adu kumadi ibok ta hainu ne hadun herakpani adumna harakpada di sosobina tututu aina wam habadagi ibok ningon nga thong chaba haire ibok nahan ba yade ibok pu nasa nungai de haramado hojit nungai dabri yengune aina phalabani hadun harakpani asumna harakpada ibok ado ngaktingi manung asida masaji khangnung nungai bagi matawama magi masada narambu warambado phakibiki mataw motori ibok tuna haima kaino ne aibo khwanga siam naramane kari mata tawdra malene haima pharabra kaino matawine haduna ibok se tumlammadagi harawduna hawgalai magi harawbudu ubda sosobin hen harawjarame ibok nahan biyade nabu pharagadabani aina hoji iboki khutta paibdo ibok jalage ado aina chalamdaida ibok amta korumudana ibok tuna thida angawbsidi nang chakhino ko aina lai khurumbagi turen na chatpada nangbu ubda nupa macha singna kawbudo aisung yang nangon lakna duna kawbani chalo ado nang khunchidagi chatpa yade nangon laknabase nungai nangon dang hangya laknaraga ibok nungai jaribani hayengsu nang tholo aina turen da lakka matamda ai nangbu urbadi hekte korokadribani hadana ibok tuna harawna wari sarami ibok tugi masa nungai rakpa magi harawbudu urga sosobini hena harawjarami asumna sosobi ibok tugi manaktagi amhona thorokle mana pangthokadaba tawgadaba kari thabuk leidi hadana wakhan yamna khalli khullasigi leiriba miyoi kudimusing ase khara hena wabasing asi man wahallamoroi hadana man angam mateng loina palamlaga ngasidi amaiba lukegi mathakta kariguma khara tawrage haduna magi puningda lepanumin ado yaurare numidangi matamni amaiba lukesu yamna kan honari hadak marak man sosobida kariguma amata tawde karigidama magi saroising kan loinaba amadi hena sosobida maithiba pibangamnaba mabu hena wahanaba magi makhongna khurumlaknaba honari ngai matam sida amaiba lukese yamna kan honabani yamna kan saroising lairik paduna nainabani sosobinasu nangi tawriba thabak khudimasing ase aina ngamli makhai thugairanguni haduna magi puningda sabuna lepa numitni asumna amai bulukegi maningi lai sanapam oiriba ka ase sosobigi kallaba mahi yamagi matengna ngasigi numidang asida mana mai thakirami matam ase amai buluke lai sanapam ka asida leite mana song yawda leibani lai sanapam ka ase sosobigi mahi gi matengna mai tharami basida natana kaasik manung thalamba posai kayama magi mahina loina tumna mayairami amai buluke na throk matamadi tangkhai hina chalamle amai buluke ngakpana kham thenki
ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯏꯁꯤꯡ ꯀꯧꯗꯨꯅ ꯑꯃꯗꯤ ꯂꯩꯔꯣꯟ ꯐꯥꯎꯕ ꯁꯣꯟꯗꯨꯅ ꯆꯥꯛꯂꯤꯕꯁꯤ ꯃꯨꯊꯠꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯨꯊꯠꯄ ꯉꯝꯈꯤꯗꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯂꯨꯀꯦꯅ ꯈꯟꯖꯔꯝꯕ ꯊꯕꯛ ꯑꯌꯥꯝꯕ ꯂꯣꯏꯅ ꯃꯥꯡꯈꯤ ꯀꯥꯏꯈꯤ ꯀꯣꯟꯅ ꯊꯪꯗ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯒꯕꯨꯗꯤ ꯃꯩ ꯆꯥꯛꯂꯤꯕꯁꯦ ꯃꯨꯊꯠꯄꯗꯤ ꯉꯝꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯅꯨꯡꯗ ꯊꯝꯂꯝꯕ ꯄꯣꯠꯆꯩ ꯑꯌꯥꯝꯕꯗꯤ ꯂꯣꯏꯅ ꯃꯥꯡꯈꯤꯔꯝꯃꯤ ꯂꯣꯏꯅ ꯇꯨꯝꯈꯤꯔꯝꯃꯤ ꯑꯃꯥꯏꯕ ꯂꯨꯀꯦ ꯁꯥꯎꯕꯅ ꯃꯩ ꯍꯧꯈꯤ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯀꯔꯝꯅ ꯑꯁꯨꯝꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯃꯁꯥꯗ ꯈꯪꯅꯤꯡꯕ ꯌꯥꯝꯅ ꯐꯥꯎꯈꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅꯗꯤ ꯃꯁꯤ ꯇꯔꯥꯏ ꯇꯔꯥꯏ ꯍꯦꯛꯇ ꯉꯝꯂꯣꯏ ꯑꯩꯅ ꯆꯤꯡꯅꯕꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯆꯨꯝꯒꯅꯤ ꯑꯩꯅ ꯆꯤꯡꯅꯕꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯆꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯈꯟꯈꯤ ꯃꯥꯅ ꯈꯜꯂꯤꯕꯁꯦ ꯑꯇꯩ ꯑꯃꯇ ꯅꯠꯇꯦ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯁꯣꯁꯣꯏꯕꯤꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯟꯈꯤꯕꯅꯤ ꯁꯣꯁꯣꯏꯕꯤꯅ ꯑꯁꯨꯝꯅ ꯃꯥꯡꯍꯟꯕ ꯌꯥꯕ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯉꯁꯤꯗꯤ ꯑꯩ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤꯗ ꯆꯞꯅ ꯂꯦꯞꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯈꯤꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯃꯛꯇꯗꯅꯤ ꯈꯨꯟ ꯀꯌꯥ ꯂꯥꯜꯂꯒ ꯃꯍꯥꯛꯅ ꯀꯥꯂꯨꯒ ꯊꯦꯡꯅꯈꯤꯕ ꯑꯁꯨꯝꯅ ꯀꯥꯂꯨ ꯑꯃꯗꯤ ꯁꯣꯁꯣꯕꯤꯅ ꯂꯥꯛꯄꯗ ꯁꯣꯁꯣꯕꯤꯅ ꯑꯉꯥꯡ ꯑꯃꯈꯛ ꯀꯜꯂꯨꯕ ꯃꯥꯒꯤ ꯃꯁꯥꯗ ꯆꯩꯅꯥ ꯀꯌా ꯐꯥꯎꯔꯨꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯟꯊꯈꯤꯕꯗ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯅꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯍꯦꯛ ꯅꯤꯡꯁꯤꯡꯕ ꯂꯣꯏꯔꯕꯗ ꯁꯣꯁꯣꯕꯤ ꯑꯃꯨꯛ ꯍꯟꯅ ꯋꯥꯈꯜ ꯇꯥꯔꯛꯏ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯨ ꯎꯕꯗ ꯀꯥꯂꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯄꯤ ꯇꯥꯏ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯃꯥꯕꯨ ꯁꯣꯁꯣꯕꯤꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯤ ꯁꯣꯁꯣꯕꯤ ꯅꯪ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯅꯪ ꯐꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯁꯣꯁꯣꯕꯤꯅ ꯃꯤꯁꯅꯥ ꯑꯅꯤ ꯇꯔꯨ ꯄꯥꯡꯗꯨꯅ ꯃꯁꯥꯗꯤ ꯌꯥꯝꯅ ꯋꯥꯏ ꯑꯗꯨꯕꯨ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯥꯂꯨꯗ ꯍꯥꯏꯔꯛꯏ ꯁꯣꯁꯣꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯥꯂꯨꯅ ꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯂꯥꯎ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯎ ꯑꯩꯗ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯨꯔꯕꯅꯤ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯕꯨ ꯌꯨꯝꯗ ꯄꯨꯔꯒ ꯂꯥꯛꯈꯤꯔꯝꯃꯤ ꯃꯈꯥ ꯉꯥꯏꯕꯤꯌꯨ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯄꯥꯖꯔꯛꯀꯦ ꯉꯝꯂꯕꯗꯤ 2 ꯐꯥꯎꯕ ꯊꯥꯖꯔꯛꯀꯦ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟ